Chahi asigi oina Board of Secondary Education Manipurna lauba High School Living Certificate Examination ngasidagi haukibaga loinana ngasi ahoba numita nataba pambai sijinaramba mahairoi ahum tanthokre. Chahi asigi oina examination asida Government School gi mahairoi lising nipan chama kuntra, Aided School gi mahairoi lising ama chamanga kun amadi, Private School gi mahairoi lising kunipan chamari humpudra taret punna mahairoi lising kuntranipan chama kuntare na exam thari. Masigi manungda mahairoi nupamacha regular da lising tara nipan chani marfu taruk, mahairoi nupamacha external da chamanga marifu tara taruk, mahairoi nupi macha regular da lising tara nipan chatruk kunipan, mahairoi nupi macha external da chatruk tara taret ni. Mathang thagi tang ahum phauba chathagadauriba exam asida Physically handicapped mahairoi taranithoi yauri examination asi niyom chumna ningthina pangthokpa ngamnabagidamag miyoi mari na saba flying squad team humpumari sijinari. Nakalamaromda examination asigi ngasi ahoba numita English subject thokpa numita nataba pambai sijinaramba mahairoi ahum tanthokre haina Board of Secondary Education Manipur ge examination controller L Mangina thokpa cherol amana hairi. Tanthokraba mahairoi sing adu palelda leiba MG Evergreen High School amasung Ideal High School gi mahairoi singni makhoi gi roll number singdi 15877 15760 amasung 15582 ni hairi. Ngasidagi horiba HSLC examination gi center amasu oiriba Khangabok Higher Secondary School gi toilet ta leiramba plastic polythene da answer ki kaya ama yauramki answer khudingmak ngasigi question ga serial kaidana yauramba asi angakpani haraduna mangjaunana question leak oirabra haina Manipur Youth and Students Union Maisuna hanglakli. Ngasi Mysore gi office ta pangthokpa paugi mifamda loop asigi Assistant Public Secretary Yumkhaibam Mukhtarna haikibada naha amadi mahairoi singi apunba loop Mysuna Youth amadi mahairoi sing kansi haibagi pandamda ngasi class 10 gi ahanba English subject thokpa numit asida Mysuna team ahum thokna khaidoktuna Lirong Higher Secondary School, Islamic English School, Khangabok Higher Secondary School, Sangayumpham High School amasung Wangjing High School da chatuna yengsilubada nungaitaba thokdo kaya asi thengnarakibani haiki. Mahakna makhatana hai Khangabok Higher Secondary School dadi mahairoi singi damakta khongban chenbami thamlabra haibagi chingnabasu leire hairaduna madau karamna plastic polythene da answer mark tawraba kaya ama toilet ta leiramlibano Mysore gi teamna changsinduna plastic polythene adu khullaga yenglubada answer ngakta oiramki pharaba note sing adu oza singna lauraga ayambana mai thadok hauki pharaba note sing adu khara amana Mysore gi flying squad na puraki pharaba note sing adu ngasi gi question ga serial kaidana yauramba asi mangjaunana question leak oirabra haibadu bosemna thigatpiyo amadi school adu gi OC AOC SI amadi invigilator singnasu matau karamna thokibano haibadu yengsinbiyo haiki Ngasigi yangsin khongchat aduda Wangjing High School amadi Sangayumpham High School gi oinasu copy amadi note tawba thengnaraki toilet tasu note micro kaya ama leirambasu thengnaraki hairi Khangabok Higher Secondary School gi oina pen daba kaya ama thengnaraki center asigi oina laibak thiribadi mahairoi singi damakta khongban chenaba thamlabra matau karamna Yamlaba note plastic bag ta hablaga toilet ta langsilak ibano note sing asi serial kaidana answer yawba thengnarakpa asi laibak thibani aduga faraba note sing adu oja sing na lauraga ayambadi mai aure haramadi pujaragle yamlaba note sing adu laibak thiribadi pagaliba note sing asida serial kaidana question answer yawba asi mangjaunana question leak oirabra haibadu bosemna thiganni Lamdam asida chatnariba ain asi ina khunba amadi lairabagini haina tongan ba khaidoklabra haibagi chingnaba leire haina Disabled Development Association Manipur gi advisor su oiriba social activist Dr. Kiran Yendrambamna phongdorakli ngasi Manipur Press Club ta pangthokiba paugi mifam amada Dr. Kiran Yendrambamna makhatana hai 85% physically handicapped oiraba kairau makting menjor ingkholdagi MD Abdul Hakim apokpa laikhidraba Junab Alina Irilbung Police Station da tha asigi mapanda wakutluba wafam amagi matangda waroshin ama puraknabagi damak tha asigi tara mari da Irilbung Police Station da ayosu oiriba SI MD Hanif Saha amadi atopa SI TH Bungbung Kauba second OC anina kaurokpadagi chatlubada Wakat kiba wafam adu handu hairaki maduda yadabadagi victim oiriba MD Abdul Hakimbu minungsi yaudana phubirakiba adubu yaningde athuba matamda chenariba sing aingi matungina chairak pigadabani haiki DDAM ki advisors oiriba social activist Dr. Kiran Yendrambamna makhatana hai iramdam Manipur asida pu pang suraba sing phawbada inclusive oiba right sing
ꯐꯪꯗꯕꯇ ꯅꯠꯇꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯑꯥꯏꯟ ꯑꯁꯤ ꯃꯤꯆꯪ ꯁꯪꯒ ꯂꯩꯕ ꯀꯥꯡꯕꯨꯒꯤ ꯑꯥꯏꯟ ꯑꯃꯒ ꯃꯤꯆꯪ ꯂꯩꯇꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯥꯏꯟꯒ ꯑꯅꯤ ꯊꯣꯛꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯃꯁꯥ ꯐꯥꯎꯕꯗ ꯅꯤꯡꯊꯤꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯖꯗ꯭ꯔꯕ 85% ꯗꯤꯁꯦꯕꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯄꯨꯂꯤꯁꯀꯤ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝꯒꯤ ꯄꯥꯋꯔ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ Right of Persons with Disabilities Act 2016ꯒꯤ Section 7(4)ꯗ ꯄꯤꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ disabled person ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ persons with disabilities ꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕ ꯃꯈꯣꯏꯁꯤꯡꯒꯤ ꯔꯥꯏꯠꯁꯤꯡ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯕ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯍꯥꯏꯕꯗꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯗꯤꯡꯁꯤꯡ ꯐꯥꯎꯕ ꯐ꯭ꯔꯤꯗ ꯄꯤꯕꯤꯅꯕ ꯒꯥꯏꯗ ꯇꯧꯒꯗꯧꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤꯅ ꯈꯪꯗꯕꯗꯒꯤ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯝꯊꯤꯅ ꯐꯨ ꯆꯩꯕ ꯆꯠꯊꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯃꯤꯁꯌꯨꯁ ꯇꯧꯔꯛꯄ ꯑꯗꯨꯒ ꯏꯚꯟ ꯃꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯉꯁꯤ ꯏꯚꯟ ꯂꯦꯡꯕ ꯀꯥꯡꯕ ꯉꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯦꯟꯗꯤꯀꯦꯞ 85% ꯑꯣꯏꯔꯕꯁꯤꯡꯗ ꯆꯠꯊꯔꯛꯄꯁꯤꯒꯤ ꯊꯧꯑꯣꯡꯁꯤ ꯑꯩꯈꯣꯏꯅ ꯀꯟꯁꯔꯟ SP ꯑꯃꯗꯤ DCPꯗ ꯃꯁꯤ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯁꯤꯒꯤ ꯁꯦꯜ ꯊꯣꯛꯇꯕ ꯂꯥꯏꯔꯕ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯅꯤꯒꯤ ꯇꯣꯉꯥꯟꯕ ꯂꯣ ꯆꯠꯅꯕ ꯃꯥꯟꯅ ꯂꯥꯛꯄ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤ ꯊꯣꯛꯇꯅꯕ ꯃꯁꯤ ꯋꯥꯀꯠꯅꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯅ DDMꯒꯤ ꯁꯥꯏꯠꯇ ꯂꯥꯛꯄꯗꯒꯤ DDMꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯒ ꯏꯁꯥꯃꯛ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯃꯁꯤ ꯋꯥꯀꯠꯁꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯉꯁꯤ ꯃꯌꯥꯝ ꯉꯁꯤ ꯃꯐꯝꯁꯤ ꯎꯅꯖꯕꯅꯤ ꯑꯗꯨ ꯃꯈꯥ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁ꯭ꯇꯦꯠ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯣꯐ ꯗꯤꯁꯦꯕꯜ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SPDPO ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ MD ꯌꯨꯅꯨꯁ ꯈꯥꯟꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯗꯤꯁꯦꯕꯜ ꯄꯔꯁꯟꯁꯤꯡꯒꯤꯗꯃꯛꯇ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯅꯕ ꯂꯩꯔꯤꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯁꯤꯐꯥꯏꯅ ꯐꯥꯎꯕ ꯑꯁꯨꯛ ꯇꯝꯊꯤꯕ ꯂꯤꯆꯠ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯈꯥ ꯇꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ इरिलबुंग पुलिस स्टेशन की SI अनीना दायित्व पुगदबनी हायरदुना सोक्तुना लैरिबा विक्टिम असिगी लायेंगबदा चंगबा सेनफम सिंगसु पुथोकदबनी अमदी RPWD Act 2016 की मतुंग इन्ना फंगफम थोकपा कंपेंसेशन अमाउंट मतिक चाना पीगदबनी हाइकी। थौबाल मेला ग्राउंड लेबा पीमा हेल्थ केयरना खांगाबोक्ता लेबा सोशल अपलिफ्टमेंट नेटवर्क सनगा कुसमनदुना नोंमगी ओइबा लेमना लायेंगबगी कैंप अमा ngasi यूनाइटेड यूथ क्लब खांगाबोक मैस्ताम लेकाई की कैंपसता पांगथोखरे। लेमना लायेंगनबगी कैंप अदुगा मरी लेनबा पीमा हेल्थ केयर की जनरल मैनेजर वारिबम अरुणाना हाई इसादा लाइना लायों कया लेरबसु सेन लेतबदगी अमदी खुदोंचादबा खरदगी हॉस्पिटल द चतुना लायेंगबगी महुत्ता युमदा लैसिनबा कया अमा लेरी मरम असिना मतम चारिङैदा लायेंग हौदुना हक्चांग फना नादा येक्तना लैबा तिनजंग काइजंगदबा इरमदबा मा सेमिनसी हाइबा वखलोंदा मियामगी मतेंग तौबा ओइना कैंप असि पांगथोकजबनी। कैंप असिदा लेमना हिदाक लांगथक फंगनबता नतना लेमना ECG अल्ट्रासाउंड एक्सरे लौबगी खुदोंग चाबसु पीरी लोइनना ईगी टेस्ट तौगदबसिंगी ओइनसु चादा 20% डिस्काउंट तौरगा पांगथोकले अमदि अकनबा हॉस्पिटल यौदबा यारोइदबा पेशेंट लाक्लबसु हॉस्पिटल पुनबगीदमक्ता एम्बुलेंस अमसु थौरांग तौरी हाइकी। सनगी प्रेसिडेंट लाइस्रम नबकुमारना पीमा हेल्थ केयरना ngasi खांगाबोक मैस्ताम लेकाइदा लाक्पीदुना लेमना लायेंगबा खक्ता नतना खुदोंचाबा कया पीबीबगीदमक्तसु थागतबा फोंदोरखी। MSC की मरुआइबा पांदमदी अखोइना ngamjaba खरदंग मयांगी mateeng पांगबा अमसुंग लेरिबा मियाम असिबु अना एक यादगी ngakhoknabagi पांदमदा अखोइना होनजबनी फ्री हेल्थ कैंप असि फ्री हेल्थ कैंप असिदा अखोइना पिजारिबा खुदोंचाबा असि हिदाक लांगथक अखोइ फ्रीदा मयाम असिदा लेकाय असिगी मीपुं खुदिमक्ता अखोइना पिजारी अदेगी ECG की फैसिलिटी सो अखोइ ngasiगी हेल्थ कैंप असिदा पिजारी एक्सरे अल्ट्रासाउंड अदेगी ई टेस्ट तौबगी खुदोंचाबा 20% डिस्काउंट दा अखोइ पिजारी। लेंगाकना चंगसिलिबा वॉर ऑन ड्रग्स की सरुक अमा ओइना ngasi अयुक चुराचानपुर पुलिसना मियोय अमा ओपियम अमदी पोपी थानबा मरुगा कोनना फागतखरे। पुलिसना फारबा मियोय अदुदी जंपाउ हाउकिप चही 53 अपोकपा लेखिद्रबा जमखोथांग हाउकिप कवी महाक सेनापति डिस्ट्रिक्ट की मोंगनेलजांग विलेज तगी हौजिकना चुराचानपुर डिस्ट्रिक्ट की के सालेमफाई विलेज दा लेबनी हाइरी। पुलिस की पाव असिना हाई जंपाउ हाउकिप की मयुमदा आइन यादबा ड्रग की पोटलम सिंह लेरे हाइबा अकक्नबा पाव अमा फंगबदगी चुराचानपुर पुलिस की OC N
Thangza Muan amasung SI Jairem Thangna Lujingba Police Team amana mahaki yumda thiba humbagi thabak chathabada Sangom everyday packet manungda haptuna thamlamba opium gram Janipan Humputaru Angoba machugi polythene amabada haplamba opium gram Lising amachahum yankai amadi popi thanaba maru kg mari hena phagat pangam ki hairi Nakalama romda Thobal Police na akaknaba paw ama fangbadagi ngarang nungthil miyoi ama mahakna huralakpa registration number yaudaba Royal Enfield amaga konana phagatkhre Faraba miyoi adudi Imphal East District ki Yaripok Lai Manaidagi Kaisam Nauba Eli Sanjay Chahi Kuntra Mari Apokpa K Kumar Kawi hairi Swachh Bharat Mission Urban gi makhada Laibak Sin Bathungna Pangthoknariba Chayol ahum chathagadaba Women Led Swachhata Campaign Swachh Osab Week 2023 gi thauram Lilong Municipal Council gi oinasu ngasidagi hawdokre Lilong Municipal Council na sinduna pangthokiba thauram adu Manipur State Minority Commission gi Chairman ER Anwar Hussaina Lilong Bazar dagi hawdoki Lilong Municipal Council ki Executive Officer M Rajena hai tha asigi nipanda Malim gi nupi singi nimit ka mari lainana Housing and Urban Affairs ki Union Minister Hardip Singh Puri na Laibak asigi Lairak Khulak Railway Station Singh Hospital Singh Lambi Thong Singh Kachin Koya thungna sandok chengdoktuna Lunanba City ohenaba laukthokkiba aduga mari lainana Laibak asigi Nagrik ama oina ngasigi campaign asi pangthokpani Campaign asi tha asigi kuntra phawba chathagani haiki Ngasi campaign hongdokpagi numita Lilong Bazar gi mafam sing sit sengdoki campaign aduda council asigi caretaker vice chairperson Islaur Rahman su saruk yaki Post harvesting management haiba hiramda nomagi oiba training program amaga loinana district agriculture scheme singi matangda awareness program ama ngasi Technopal district ki Technopal block ki manung chanba Chelep village community hall da pangthokre Promotion of Sustainable Organic Cultivation for Economic Enhancement gi makhada Masauching Farmers Producer Company MFPC singi oiba training cum awareness program aduda KVK Chandel ki subject matter specialist horticulture PS Levitt Analna Singh Yaingang amasung Champra thaduna sendong laina kamdongna yongani amadi imong manungi senmitlon kamdongna hengat hangadage haibagi matangda wa ngangki Ngasi pangthokiba training cum awareness program adugi matangda Masauching Farmers Producer Company Field Assistant Kapesing Sayon hai Ekoigi imong manunggi senmitlon phagathanabagi pandamda Manipur Organic Mission Agency MOMA-gi makhada Chelep Khulda amadi Kunthangnana lairiba Masauching Farmers Producer Company MFPC asigi member singi imong manung singda organic oiba Yaingang sing amadi Champrana chingba potlam sing asi thaduna puthoknaba hotnabagi saruk amani MFPC ki member sing asibu training piduna amadi awareness pibagi mathautai khana ngasi gi thauram asi pangthokpani haiki Hogi main objective se ngasi gi se post service kinina hoji low se thakre tharaga hojikti lokpa matamda kramaina akoina quality product puthokidra haibido adugi matangda main oina akoigi ngasi gi program sigi objective ni haina thamjari